ꯈꯨꯔꯨꯝꯖꯩ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜ ꯃꯌꯥꯝꯕꯨ ꯈꯣꯔꯖꯩ ꯃꯄꯨꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯗꯤ ꯀꯨꯛ ꯑꯦꯟ ꯂꯚꯀꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯊꯩꯕꯣꯡ ꯖꯦꯛꯐ꯭ꯔꯨꯠ ꯑꯁꯤ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯆꯔꯛꯀꯦ ꯃꯔꯝ ꯑꯗꯨꯅ ꯖꯦꯛꯐ꯭ꯔꯨꯠꯁꯦ ꯃꯨꯟꯗ꯭ꯔꯤꯕ ꯖꯦꯛꯐ꯭ꯔꯨꯠ ꯀꯣ ꯊꯩꯕꯣꯡꯁꯤꯗꯤ ꯑꯩꯈꯣꯏ ꯈꯣꯛꯄꯗ ꯃꯥꯒꯤ ꯅꯝꯗꯞ ꯂꯥꯎꯕꯁꯦ ꯍꯛꯆꯥꯡꯗ ꯄꯥꯛꯂꯛꯇꯅꯕ ꯊꯥꯡ ꯑꯗꯒꯤ chopping board even khut se khoi acha thau pan taisin jagre hauji ubiri duni ko aduna kho kana smai ni magi namnap law se aduna ai lejeri se tilo kukum na soiba napak nakopi ko adagi amu sing ne chanam ne adagi khame se mene ro ta khai ba khoi grinder gi keno bullet ki keno se yar le aduna sumaina khuche se thau thang se thau terga khok terga di birani ko aduna jackfruit scientific name da ma se Artocarpus heterophyllus kawe hai ma ki origin je khoi gi region between khoi gi southern India gi western Ghats siga khoi gi Sri Lanka ka digi amu khoi gi Malaysia gi rainforest na chingwa hom sidigi horok pane na hai ko khoi ichi mu Google na ado sumaina khoi khaina ma gi jackfruit ki matang na sum khrat panjaram ge Bangladesh among Sri Lanka gi jackfruit se moi gi national fruit ni kwa koi India ga Pakistan gi na mu mango je koi national fruit ni moi Bangladesh ka Sri Lanka gi jackfruit is the national fruit kwa adiga mu largest tree fruit amani world gi kwa koi jackfruit koi Theibong pambi jai tare kwa adiga mu Theibong amana koi kilo 13 fawa lumba ya ba gi chang ni sine aduna Theibong je koi acha thok tere ga padana kho ga matum je dum piece se अखोगी सा सेम ता दम कक सेम यारे को अदुना वेजिटेरियन सिंग नत्रगा खोगी वेगन सिंग दी मसी अखोगी मीट की सब्स्टिट्यूट अमनी कई माई टेक्सचर सिन को मागी खोगी श्रेडेड मीट ओइन उबो को खोगी मागी टेक्सचर से खोई थेबोंगी टेक्सचर से अदुना थेबोंग जे खोई मुल्लगा सु नत्रगा संगिंगाय दसु मुंद्रिंगाय दसु चाबा याय को मुल्ला कांदना मरुइना खोगी स्वीट डिश सेना अदगी सेवरी डिश ओइना को अनमुन नखोई सेमनै अदगी मागी मरु से maru si ko chef to eat ni kwadra maru je ko mullaba Theibong gi maru je ko nga laga natraga phutlaga adum chani ko si yam mahau leiba ai amani haiba ta na duna sona maga mutum je semba ko si ni ko gi semai si aduna yengmina si Theibong je aduna makata na Theibong si mai nutritional value je nutrition ji kamai to ge da motor yaw kra mangonda lei se calories ko degi fiber carbs protein vitamins A vitamin C riboflavin minerals in the magnesium potassium copper manganese adi protein degi kai degi carbohydrate degi calorie degi fiber degi minerals degi vitamins degi marang kaina yaw ba ko gi fruit amani ko adana magi uniqueness amase khoi protein content se am yaw fruit amani ko hadi magi 100 gram da yaw protein ni sa je to pa mango gumba to fruit ta yaw ko kheni mai protein yam rich oi ko adi uma se antioxidants su yam yaw ba Theibong se adana Theibong sem na Theibong ye khoi sum mai kana ba sing dune haijere si ko mai nutritional value adagi mai asum oi ba mai magun sing do ko adigi mu krishi jagran na magi ama web page am la ya da magi fun facts my facts khara pirame facts khara sida ai panjara ka hojik fadana matum ka matung da ising da samthok ko ising da samthok matung masi cooker da kam thak ka doini adana amtang yeng chi cooker da sman hapchalani ko aduga sida hapada da mokoina hapning ba thum morok machu hapchalo ba yare adana masi fadana samthok cooker da hapchan ba ado si yeng na ai moi krishi jagran na har mi se khoi archaeological study sing jina ko chai lising ohum daina lising taruk ki mamang dagi hongna कोई कल्टिवेट तौरे से कोई खंग मंगमेब कोई जैकफ्रूट से Theibong से को अदिगे मु Theibong पांबी एमना चही हुमपु देन हुमथ्रा मया ददुम माय लास्ट पैन से ले तुम हपचले मचु हपचले होजिक को अदसी कुकर द पेच काम गदम अदना मही कर हपचलनी अदुगा फेस काम तक लोरे को अदिगे मु माय ममिंग जैकफ्रूट से कोई पोर्तुगीज वर्ड जका हाजि के लाखिम ने को अदना तो कुकर दा थांगखरे अदि थांगना बदना कोई खांगचे साला दोनी कुकर से काम थोरगा सोना कंदा मागी मरोय मरु मरा ngorga adum khogi yen thongba ga jamana adum thongba yai hai tai aduni ko aduna Theibong se khoi hingna adum swaina
ꯍꯦꯟꯖꯥꯡ ꯑꯣꯏꯅ ꯆꯥꯕ ꯉꯧꯔꯒ ꯆꯥꯕ ꯃꯌꯥꯝ ꯂꯩ ꯑꯗꯒꯤ ꯃꯨꯜꯂꯒꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔ ꯆꯥꯕ ꯀꯣ ꯁ꯭ꯋꯤꯠ ꯗꯤꯁ ꯑꯣꯏꯅ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯑꯣꯏꯅ ꯃꯇꯣꯡꯁꯦ ꯊꯥꯎꯁꯦ ꯁꯥꯔꯕꯅꯤꯅ ꯆꯧ ꯇꯧꯕ ꯌꯥꯔꯦꯀꯣ ꯏꯁꯤꯡ ꯇꯥꯛ ꯂꯥꯎꯅ ꯍꯥꯞꯆꯤꯜꯂ ꯁꯨꯝ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯊꯥꯎꯒꯤ ꯃꯅꯝꯁꯨ ꯈꯔ ꯆꯠꯈꯤꯅꯕ ꯍꯥꯏꯇꯥꯔꯦ ꯊꯥꯎꯍꯤꯡ ꯅꯝꯕꯗꯣ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯅ ꯊꯩꯕꯣꯡꯁꯦ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯀꯨꯀꯔꯁꯤꯗ ꯀꯥꯝꯊꯣꯛꯑ ꯃꯇꯨꯡꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯈꯥꯡꯁꯤꯗ ꯇꯤꯜꯍꯧ ꯆꯅꯝꯁꯤꯡꯁꯦ ꯉꯧ ꯂꯣꯏꯔꯒ ꯀꯨꯀꯔ ꯀꯥꯝꯃꯩꯁꯦ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤꯀꯣ ꯖꯤꯔꯥ ꯍꯥꯟꯅ ꯆꯧ ꯇꯧꯔꯦ ꯖꯤꯔꯥ ꯉꯧꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯌꯦꯟ ꯊꯣꯡꯕꯗ ꯉꯧꯔꯤꯕ ꯖꯤꯔꯥ ꯇꯦꯖꯄꯇꯥ ꯀꯣ ꯇꯤꯜꯍꯧ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯅꯥꯀꯨꯞꯄꯤꯁꯤꯃꯗꯤ ꯍꯥꯞꯆꯜꯂꯦ ꯁꯤ ꯑꯇꯣꯞꯄ ꯔꯦꯁꯤꯄꯤꯗ ꯀꯩꯗ ꯅꯥꯀꯨꯞꯄꯤꯁꯤ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯅꯥꯀꯨꯞꯄꯤꯁꯦ ꯐꯪꯕꯗꯒꯤ ꯅꯥꯀꯨꯞꯄꯤ ꯁꯣꯛ ꯇꯧꯕꯁꯦ ꯄꯥꯝꯕꯒꯤ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯞꯆꯜꯂꯦ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯅꯤ ꯊꯩꯕꯣꯡꯁꯦ ꯍꯤꯡꯅ ꯁꯕꯖꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯕ ꯃꯐꯝꯗꯗꯤ ꯌꯥꯝ ꯐꯖꯅ ꯄꯥꯝꯅ ꯆꯥꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯔꯣꯝꯗꯗꯤ ꯈꯔ ꯃꯁꯤ ꯀꯌꯥ ꯇꯣꯏꯅ ꯆꯥꯗꯕ ꯑꯣꯏꯅ ꯎꯏꯀꯣ ꯁꯥꯎꯠ ꯏꯟꯗꯤꯌꯟꯗ ꯑꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯃꯣꯏꯗꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯨꯠꯅꯤꯅ ꯇꯥꯡꯁꯨ ꯇꯥꯡꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯥꯝꯅ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯨꯟꯗ꯭ꯔꯤꯉꯩꯗꯁꯨ ꯃꯨꯜꯂꯀꯥꯟꯗꯁꯨ ꯑꯗꯩ ꯃꯅꯤꯄꯨꯔꯗꯁꯨ ꯖꯤꯔꯤꯕꯥꯝꯗꯒ ꯍꯧꯕꯁꯤ ꯃꯣꯏ ꯃꯨꯜꯂꯀꯥꯟꯗ ꯀꯌꯥ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯍꯥꯏ ꯃꯔꯨ ꯑꯣꯏꯅ ꯌꯥꯝ ꯆꯥꯏ ꯍꯥꯏ ꯃꯔꯨꯁꯦ ꯑꯣꯏꯅꯀꯣ ꯑꯃꯨꯟꯕꯁꯤꯗꯤ ꯍꯤꯡꯅꯅ ꯆꯥꯕ ꯃꯤꯁꯤ ꯀꯌꯥ ꯂꯩꯇꯦ ꯃꯥꯒꯤ ꯕꯥꯏ ꯄ꯭ꯔꯗꯛ ꯑꯣꯏꯅꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯠ ꯗꯤꯁꯇ ꯅꯠꯇ꯭ꯔꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯣꯏꯅꯒ ꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯠ ꯗꯤꯁ ꯑꯣꯏꯅ ꯁꯦꯝꯃꯀꯥꯟꯗ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯗꯥꯏꯔꯦꯛ ꯍꯤꯡꯅ ꯆꯥꯕꯗ ꯃꯔꯨ ꯃꯔꯤ ꯃꯉꯥꯗꯒꯤ ꯍꯦꯟꯅ ꯆꯥ ꯉꯝꯗꯕ ꯃꯤꯁꯦ ꯌꯥꯝ ꯂꯩꯌꯦꯅ ꯍꯥꯏꯀꯣ ꯑꯗꯨꯅ ꯇꯨ ꯉꯧꯁꯜꯂꯦ ꯑꯩꯈꯣꯏꯒꯤ ꯇꯦꯖꯄꯇꯥ ꯖꯤꯔꯥ ꯅꯥꯀꯨꯞꯄꯤ ꯀꯣ ꯑꯗꯒꯤ ꯇꯤꯜꯍꯧ ꯁꯤ ꯃꯨꯟꯅ ꯉꯧꯔ ꯃꯇꯨꯡꯗ ꯑꯗꯨꯝ ꯌꯦꯟ ꯊꯣꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅꯤ ꯁꯤ ꯉꯧꯔ ꯃꯇꯨꯡꯗ ꯉꯁꯥꯏ ꯑꯩꯒꯤ ꯁꯤꯡꯅꯦ ꯆꯅꯝꯅꯦ ꯑꯗꯒꯤ ꯈꯥꯃꯦꯟ ꯁꯤꯟꯕꯅꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯈꯤꯕꯅꯤꯀꯣ ꯄꯦꯁꯁꯦ ꯁꯦꯝꯈꯤꯕꯁꯦ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯄꯦꯁꯀ ꯍꯥꯞꯁꯨ ꯌꯥꯔꯦ ꯇꯣꯃꯦꯇꯣ ꯌꯥꯎꯕ ꯁꯤꯁꯦ ꯍꯥꯞꯆꯜꯂꯦ ꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯗꯨꯝ ꯃꯨꯟꯅ ꯉꯧꯕꯤꯕ ꯃꯨꯟꯅ ꯉꯧꯔꯒ ꯉꯁꯥꯏꯒꯤ ꯑꯐꯨꯠꯄ ꯀꯩꯅꯣꯁꯦ ꯀꯥꯝꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣꯁꯦ ꯍꯥꯞꯆꯜꯂꯒ ꯑꯗꯨꯝ ꯂꯣꯏꯔꯒꯨꯝꯕꯅꯤꯀꯣ ꯑꯗꯨꯅ ꯀꯥꯝꯃꯒꯒꯨꯝꯕ ꯐꯨꯠꯂꯒꯒꯨꯝꯕ ꯊꯣꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅ ꯃꯥꯒꯤ ꯃꯨꯟꯕꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯇꯦꯟꯁꯟꯁꯦꯀꯣ ꯍꯣꯏ ꯗꯥꯏꯔꯦꯛ ꯉꯧꯕꯒ ꯍꯥꯎꯕꯒ ꯃꯈꯜ ꯈꯦꯠꯅꯔꯒꯁꯨ ꯊꯩꯕꯣꯡꯁꯨ ꯗꯥꯏꯔꯦꯛ ꯉꯧꯕꯁꯨ ꯂꯩ ꯅꯠꯇ꯭ꯔ ꯇꯥꯎꯊꯣꯛꯑ ꯊꯣꯡꯕꯁꯨ ꯂꯩꯀꯣ ꯃꯈꯜꯁꯦ ꯔꯦꯁꯤꯄꯤꯁꯦ ꯃꯥꯏ ꯂꯩꯔꯤꯁꯦ ꯑꯩꯒꯤꯁꯤꯅ ꯐꯨꯠꯂꯒ ꯊꯣꯡꯕ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯉꯧꯕꯁꯨ ꯂꯩ ꯅꯠꯇ꯭ꯔꯒ ꯊꯥꯎꯗ ꯇꯥꯎꯔꯒ ꯉꯧꯕꯁꯨ ꯂꯩ ꯊꯣꯡꯕꯁꯨ ꯂꯩꯌꯦꯕ ꯁꯦ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯆꯜꯂꯦ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯍꯥꯞꯆꯜꯂꯦ ꯀꯣ ꯃꯔꯣꯏ ꯁꯤꯗ ꯑꯗꯩ ꯃꯆꯨ ꯈꯤꯇꯪꯒ ꯑꯃꯨꯛ ꯍꯥꯞꯄꯦ ꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯃꯔꯣꯏꯁꯦ ꯃꯔꯨ ꯃꯔꯥꯡꯁꯤꯅ ꯃꯨꯜꯂꯛꯄ ꯃꯇꯝꯁꯦ ꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯍꯥꯞꯄꯒ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯩꯕꯣꯡ ꯐꯨꯠꯈꯤꯕꯁꯦ ꯊꯩꯕꯣꯡꯁꯦ ꯉꯧꯔꯒ ꯆꯥꯕ ꯑꯗꯒꯤ ꯇꯥꯎꯔꯒ ꯑꯗꯨꯝ ꯊꯣꯡꯉ ꯆꯥꯕ ꯃꯈꯟ ꯃꯈꯟꯅꯤꯀꯣ ꯔꯦꯁꯤꯄꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯃꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯀꯨꯀꯔꯗꯒꯤ ꯀꯣ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯈꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯃꯔꯥꯡꯁꯦ ꯊꯥꯎ ꯀꯥꯏꯊꯣꯔꯛꯏꯁꯦ ꯑꯗꯨꯝ ꯂꯣꯏꯔꯕꯅꯦꯕ ꯑꯗꯨ ꯁꯤ ꯉꯁꯥꯏ ꯃꯆꯨꯒ ꯊꯨꯝꯒ ꯍꯥꯞꯄ ꯐꯨꯠꯈꯤꯕꯗꯨꯅꯤ ꯑꯗꯨꯝ ꯁꯤ ꯑꯗꯨم ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯉꯧꯕꯤꯔꯒ ꯑꯗꯨꯝ ꯌꯥꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯩꯕꯣꯡꯒꯤꯁꯦꯀꯣ ꯑꯗꯨꯅ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯈꯤꯕꯁꯤꯅ ꯃꯥꯏ ꯃꯨꯟꯕꯒꯤ ꯂꯩꯔꯕꯅꯤꯅ ꯁꯤ ꯉꯧꯔꯛꯄꯗ ꯌꯥꯝ ꯀꯟꯅ ꯉꯧꯕ ꯀꯨꯏꯅ ꯉꯧꯕ ꯈꯣꯠꯄꯒꯤ ꯂꯩꯔꯔꯣꯏ ꯃꯥꯏ ꯃꯁꯥ ꯑꯣꯏꯁꯟꯅꯕ ꯉꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯩꯕꯣꯡꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯇꯨꯡꯁꯦ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯃꯤꯠꯀꯤ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯦꯖꯤꯇꯦꯔꯤꯌꯟꯁꯤꯡ ꯑꯃꯗꯤ ꯚꯦꯒꯟꯁꯤꯡꯁꯤꯅ ꯃꯥꯁꯦ ꯌꯥꯝ ꯄꯥꯝꯅ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯖꯦꯛꯐ꯭ꯔꯨꯠ ꯀꯩꯅꯣꯁꯦ ꯊꯣꯡꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯨꯟꯗ꯭ꯔꯤꯉꯩꯗ ꯃꯨꯜꯂꯒꯗꯤ ꯊꯣꯡꯕ ꯌꯥꯔꯣꯏꯀꯣ ꯃꯨꯜꯂꯒꯗꯤ ꯃꯥꯁꯦ ꯁ꯭ꯋꯤꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯃꯍꯥꯎꯅꯦ ꯃꯥꯅ ꯄꯤꯗꯣꯏꯁꯦ ꯑꯗꯒꯤ ꯃꯔꯨꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯍꯧꯔꯛꯄꯗꯁꯨ ꯍꯥꯏꯖꯗꯣꯏꯅꯤ ꯀꯥꯝꯊꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯤꯝ ꯇꯧꯔ ꯆꯥꯕꯗ ꯌꯥꯝ ꯑꯣꯏꯅꯝꯕ ꯀꯩꯅꯣꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯍꯩꯁꯤꯒꯤ ꯁꯤꯅꯤ ꯑꯗꯨꯅ ꯃꯨꯟꯅ ꯉꯧꯔ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯁꯥꯕ ꯇꯧꯔ ꯈꯔ ꯃꯍꯤꯁꯦ ꯍꯥꯞꯆꯤꯟꯕ ꯏꯁꯤꯡꯁꯦ ꯁꯥꯃꯟꯅ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯁꯦ ꯃꯨꯟꯅ ꯑꯗꯨꯝ ꯉꯧꯁꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯃꯔꯨ ꯃꯔꯥꯡꯗꯣ ꯑꯗꯨꯝ ꯆꯪꯅꯕꯀꯣ ꯀꯩꯅꯣꯁꯤꯒ ꯊꯩꯕꯣꯡ ꯑꯐꯨꯠꯄꯁꯤꯒ ꯊꯩꯕꯣꯡ ꯀꯥꯝꯊꯣꯛꯑꯕꯁꯤꯒ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯐꯤꯕꯝꯁꯦ ꯃꯁꯤꯒꯤ ꯃꯍꯤꯁꯦ ꯀꯪꯁꯤꯜꯂꯛꯑꯒ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯃꯥꯏ ꯃꯨꯟꯕꯩ ꯄ꯭ꯔꯣꯁꯦꯁꯇꯣ ꯂꯥꯛꯀꯗꯣꯏꯅꯤ ꯍꯌꯦꯡ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯦ ꯃꯍꯤꯁꯨ ꯂꯣꯏ ꯀꯪꯈ꯭ꯔꯦ ꯀꯣ ꯁꯤꯗ ꯑꯗꯨꯝ ꯃꯥꯒꯤ ꯊꯩꯕꯣꯡ ꯁꯥꯛꯀꯤ ꯇꯥꯏꯞꯇꯅꯤ ꯂꯥꯛꯏꯁꯦ ꯉꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟꯗ ꯑꯗꯒꯤ ꯀꯩꯅꯣꯗ ꯉꯧꯕꯗꯣ ꯁꯥꯗ ꯉꯧꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯇꯥꯏꯃꯤꯡꯗ ꯐꯗꯤꯒꯣꯝ ꯖꯣꯞ ꯍꯥꯞꯆꯜꯂꯦ ꯅꯠꯇ꯭ꯔꯥ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ
kitchen king hapjare se loire do Theibong Thongba kam thokram ni na dum samjalak pai tar video ne sambasu samaman ba ko dum se loi sining asigi nomagi lo singu da Theibong Thongba ko mayam nagi video su share to biramu channel su subscribe to biramu sining asigi cook and love da Theibong Thongba mayam amuka na thagar phone to story thank you very much.